Maruoiba pausing pijari. Tha asigi amada lilong chingjau da thokiba laibak kiba thogok amada laikhidraba mangagi aroiba mathong mangam ngasi pangthokrai. Mamang chahi ki December marida Technopal district ki manung chanba laithauda maitai naha taraga hundoi hat ki bathodok aduga mari leinana National Human Rights Commission NHRC na su moto case ama cognizance oine lokat krai. Amadi INS Imphal na lan gidamak mapungpha na sem sarabasu tangdu laitaba phibam dagi henba atai karisu leite haina worship asida mathau tawriba Indian Navy ge personnel Sunshine Meeting na phongdurakli.